ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯂꯥꯁꯅꯥ ꯆꯍꯤ 34-35 ꯁꯨꯔꯕꯤ ꯂꯩꯁꯥꯕꯤꯅꯤ ꯃꯃꯥ ꯃꯄꯥ ꯉꯟꯅ ꯀꯥꯏꯅꯈꯤꯕꯅ ꯃꯧꯄꯥꯒꯤꯗꯃꯛ ꯈꯜꯂꯤꯉꯩ ꯌꯨꯝ ꯄꯥꯟꯕꯒꯤ ꯆꯍꯤꯗꯤ ꯈꯖꯤꯛ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯧꯄꯥ ꯇꯣꯝꯕꯁꯨ ꯌꯨꯝꯕꯥꯟ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯝꯃꯤ ꯃꯂꯥꯁꯅꯥ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ ꯃꯥꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯃꯥꯕꯨ ꯂꯛꯅꯔꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯔꯤꯕꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯂꯥꯁꯅꯥ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯂꯛꯅꯔꯛꯄꯗꯨꯗ ꯍꯦ ꯑꯉꯥꯡꯅꯤꯅ ꯆꯨꯝꯅ ꯅꯣꯏꯒꯤ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯁꯥꯟꯅꯈꯤꯗꯦ ꯍꯥꯏꯗꯗꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯦ ꯅꯣꯏꯒꯤꯗꯣ ꯑꯉꯥꯡ ꯑꯃꯅ ꯏꯅꯦ ꯃꯂꯥꯁꯅꯥ ꯑꯔꯤꯕꯤ ꯑꯔꯤꯕꯤ ꯂꯩꯁꯥꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯑꯔꯤꯕꯤ ꯍꯤꯍꯤ ꯑꯔꯤꯕꯤ ꯍꯥꯏꯁꯤꯅꯤ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯃꯤꯁꯤ ꯀꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯣꯕ ꯅꯣꯏꯅꯦ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯕ ꯍꯥꯏꯕꯕꯨꯅꯦ ꯅꯅꯥꯗꯨ ꯂꯩꯊꯠꯀꯅꯤ ꯈꯪꯗ꯭ꯔꯤꯌꯦ ꯃꯦ ꯉꯝꯃꯗꯤ ꯂꯩꯊꯠꯄꯤꯔꯣꯅꯦ ꯂꯩꯊꯠꯄꯤꯔꯣꯁꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯍꯥꯏꯁꯤꯅꯤ ꯃꯂꯥꯁꯅꯥ ꯁꯥꯎꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯥꯔꯝꯕ ꯅꯨꯡ ꯑꯃ ꯈꯨꯟꯗꯨꯅ ꯍꯦꯛ ꯂꯪꯉꯤ ꯅꯨꯡ ꯑꯗꯨ ꯃꯔꯥꯏꯕꯛ ꯊꯤꯕ ꯇꯣꯝꯅꯥꯎꯒꯤ ꯃꯅꯪꯒꯟꯗꯨꯗ ꯍꯦꯛ ꯄꯥꯜꯂꯤ ꯑꯌꯣꯝꯃ ꯁꯤꯔꯦ ꯑꯩꯁꯨ ꯊꯤꯡꯉꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯕ ꯅꯊꯛꯀꯤ ꯑꯍꯜꯗ ꯎꯁꯤꯠꯇ꯭ꯔꯗꯤ ꯑꯗꯨꯅꯤ ꯂꯝꯗꯣ ꯌꯥꯝ ꯍꯦꯟꯈꯣꯕ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯏꯅꯦ ꯃꯂꯥꯁꯅꯥ ꯅꯪ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯄꯥꯕꯗ ꯍꯥꯏꯗꯣꯛꯑꯒ ꯐꯨꯍꯟꯒꯦꯕ ꯈꯪꯅꯤ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨ ꯀꯞꯇꯅ ꯆꯠꯈ꯭ꯔꯦ ꯂꯩꯀꯥꯏꯅꯦꯅ ꯃꯤꯅꯦ ꯇꯧꯔꯤꯁꯤꯅ ꯐꯠꯁꯨ ꯇꯧꯅ ꯐꯠꯈꯤꯗ꯭ꯔꯦ ꯃꯃꯥꯁꯤꯡꯁꯤꯅ ꯑꯩꯒꯤ ꯃꯤꯋꯥꯗ ꯉꯥꯡꯅꯕꯗ ꯀꯩꯁꯨ ꯈꯪꯗꯕ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯂꯝꯗꯝꯅꯔꯦꯕ ꯇꯧꯔꯤꯁꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯨꯍꯣꯡꯕ ꯑꯃ ꯂꯩ ꯐꯖꯕꯤ ꯂꯨꯍꯣꯡꯕꯗꯨꯕꯨ ꯌꯥꯎꯕ ꯂꯥꯛꯄꯅꯤ ꯃꯥꯒꯤ ꯄꯣꯠꯌꯦꯡ ꯑꯗꯨ ꯄꯤꯔꯝꯗꯨꯅ ꯃꯪꯒꯣꯜ ꯃꯁꯤ ꯑꯣꯏꯔꯞ ꯃꯥꯁꯨ ꯐꯝꯃꯤ ꯑꯗꯨꯒ ꯃꯉꯛ ꯑꯗꯨ ꯕꯣꯔ ꯃꯃꯥꯟꯅꯕ ꯐꯝꯂꯤꯕꯗꯣꯝꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯐꯖꯕꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯂꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯐꯖꯕꯤ ꯀꯅꯥꯗꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯅꯉꯛꯇꯣ ꯃꯔꯤꯟ ꯆꯠꯄ ꯃꯈꯩ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤꯗꯨꯕꯣ ꯀꯅꯥ ꯌꯦꯡꯉꯤꯅꯣ ꯍꯩꯋꯥꯅꯤ ꯅꯪꯕꯣ ꯁꯤꯌꯥ ꯑꯩꯅ ꯌꯦꯡꯉꯤꯁꯤꯔꯣ ꯕꯣꯔ ꯃꯃꯥꯟꯅꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃ ꯂꯩꯔꯤꯕꯗꯣ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯌꯥꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯉꯤꯕꯅꯤ ꯆꯠꯊꯣꯛꯑꯗ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯉꯁꯤ ꯂꯨꯍꯣꯡꯂꯤꯕ ꯕꯣꯔꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯂꯦꯡꯒꯥꯕꯨ ꯑꯣꯏꯔꯝꯅꯤ ꯅꯣꯏꯒꯤ ꯅꯅꯝꯃ ꯑꯔꯤꯕꯤꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯍꯣꯏꯒꯤ ꯃꯣꯏ ꯊꯃꯨ ꯅꯃꯨꯕ ꯑꯣꯏꯔꯝꯅꯤꯗ ꯆꯍꯤ ꯄꯥꯈꯦꯠ ꯈꯦꯠꯅꯔꯝꯃꯣꯏꯕ ꯍꯣꯏꯅꯦ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯅꯤ ꯕꯣꯔ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯅ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯁꯨ ꯑꯉꯥꯡ ꯅꯞꯆꯣꯕ ꯆꯣꯏꯍꯥ ꯉꯥꯛꯇ ꯍꯣ ꯅꯣꯏ ꯅꯅꯝꯃꯗꯨꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯌꯥꯕ ꯌꯦꯡꯒꯦ ꯍꯥꯏꯔꯗꯤꯅꯦ ꯁꯣꯝꯗ ꯕꯣꯔ ꯃꯄꯥꯒꯤ ꯄꯔꯦꯡꯗ ꯐꯝꯂꯤ ꯃꯌꯥꯝꯁꯦ ꯑꯁꯤꯗ ꯌꯦꯡꯉꯨ ꯑꯁꯤꯗꯤ ꯆꯨꯝꯅ ꯐꯝꯕ ꯉꯝꯕꯕꯨ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦꯅꯦ ꯏꯆꯦ ꯃꯈ꯭ꯋꯥꯡꯕꯨ ꯂꯣꯏꯅ ꯀꯣꯜꯂꯦ ꯇꯧꯔꯤꯁꯦ ꯑꯁꯤꯗꯤ ꯑꯃꯨꯛ ꯌꯥꯔꯣꯏꯅꯦ ꯑꯍꯜ ꯑꯣꯏꯃꯜꯂꯦꯕ ꯅꯣꯡ ꯅꯤꯅꯤꯁꯨ ꯍꯧꯈꯤ ꯃꯂꯥꯁꯅꯥ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯃꯕꯨꯛꯇꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯍꯣꯏ ꯃꯁꯤꯔꯦ ꯑꯁ ꯑꯩ ꯉꯝꯗ꯭ꯔꯦ ꯏꯟꯁꯥꯡꯅꯤꯅ ꯃꯣꯔꯣꯛ ꯉꯥꯛꯇ ꯑꯩ ꯁꯤꯔꯦꯕ ꯃꯁꯤꯒꯤ ꯃꯧꯅꯥꯎ ꯍꯩꯁꯤꯡꯕꯤꯁꯤꯗꯕꯨ ꯆꯥꯛꯈꯨꯝꯗ ꯍꯦꯛ ꯆꯪꯈ꯭ꯔꯗꯤ ꯊꯨꯝ ꯌꯥꯛꯄ꯭ꯔꯥ ꯃꯣꯔꯣꯛ ꯁꯥꯔꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏ ꯇꯧꯔꯛꯇꯧꯅꯤ ꯍꯣꯏ ꯃꯥꯏ ꯁꯤꯔꯦ ꯁ꯭ꯋꯥꯏꯗ ꯉꯥꯛꯇꯕꯨ ꯐꯝꯈꯤꯒꯦ ꯃꯂꯥꯁꯅꯥ ꯃꯪꯒꯣꯜ ꯆꯨꯔꯤꯗꯨꯗ ꯃꯈꯣꯡ ꯌꯥꯟꯗꯨꯅ ꯐꯝꯂꯤ ꯐꯖꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯅꯝ ꯑꯗꯨꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯀꯩꯅꯣ ꯏꯅꯝꯃ ꯐꯝꯒꯦ ꯍꯥꯏꯔꯁꯨ ꯐꯛ ꯑꯃ ꯀꯩ ꯑꯃ ꯊꯥꯔꯒ ꯏꯔꯦꯟꯖꯅ ꯐꯝꯒꯦꯗꯤ ꯂꯩꯇꯦ ꯂꯩꯕꯥꯛꯇꯨꯗ ꯏꯔꯣꯏ ꯂꯨꯋꯥꯎꯕꯤ ꯁꯥꯗꯅ ꯐꯟꯗ꯭ꯔꯥꯛ ꯍꯦꯛꯇ ꯐꯝꯃꯤꯗꯨꯕꯨ ꯐꯅꯦꯛꯀꯥꯗꯣ ꯂꯣꯏ ꯃꯣꯠꯇꯅ ꯂꯣꯏꯔꯅꯤꯌꯦ ꯍꯩ ꯐꯖꯕꯤꯌꯥ ꯁ꯭ꯋꯥꯏꯗ ꯏꯃꯥ ꯁꯥꯗꯨꯅ ꯑꯃꯨꯛ ꯉꯥꯡꯉꯅꯨ ꯅꯪꯅ ꯊꯔꯣꯏ ꯊꯣꯡꯕꯗꯨꯗ ꯃꯣꯔꯣꯛꯇꯣ ꯑꯔꯩꯈꯩ ꯊꯥꯛꯆꯤꯜꯂꯕꯅꯤꯅ ꯑꯩꯗꯤ ꯐꯖꯔꯦꯅꯦ ꯃꯁꯤꯒꯤ ꯃꯅꯤꯡ ꯆꯪꯕꯗ ꯃꯁꯤꯡ ꯊꯤ ꯈꯪꯗ꯭ꯔꯦ ꯈꯣꯡꯒꯁꯦ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦꯕ ꯑꯩ ꯏꯅꯝꯃꯁꯨ ꯃꯣꯔꯣꯛꯇꯨ ꯆꯥꯔꯗꯤ ꯈꯔ ꯆꯥꯔꯒ ꯀꯣꯛ ꯇꯣꯛꯀꯦ ꯍꯥꯏꯗꯦ ꯆꯥꯗ ꯌꯥꯗꯦ ꯍꯥꯏꯕꯒꯨꯝ ꯊꯔꯣꯏ ꯊꯣꯡꯕ ꯈꯥꯡꯗꯨꯃꯕꯨ ꯏꯅꯝꯃꯅ ꯂꯣꯏꯅ ꯍꯦꯛ ꯆꯥꯏꯅꯦ ꯑꯗꯨꯗꯤ ꯅꯕꯨꯛꯇꯣ ꯑꯗꯨꯝ ꯁꯧꯒꯠꯄ ꯇꯥꯕ ꯑꯗꯨꯗꯕꯨ ꯆꯥꯒꯦ ꯍꯥꯏꯗꯅ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯀꯨꯆꯨ ꯀꯨꯃꯦꯟ ꯃꯥꯡꯈꯩ ꯂꯧꯕꯨꯛꯇ ꯆꯠꯂꯒ ꯊꯔꯣꯏꯗꯨ ꯈꯨꯜꯂꯨꯔꯤꯕꯗꯣ ꯑꯗꯨꯒꯤ ꯈꯨꯆꯥꯗꯨꯅꯗꯤ ꯑꯗꯨꯝ ꯃꯅꯤꯡ ꯆꯦꯟꯕ ꯇꯥꯕ ꯁ꯭ꯋꯥꯏꯗꯅꯦ ꯁꯨꯝ ꯉꯥꯡꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯆꯠꯂꯣ ꯃꯃꯥꯡꯒꯤ ꯈꯨꯔꯥ ꯇꯣꯃꯥꯟ ꯍꯣꯏꯗꯒꯤ ꯄꯨꯛ ꯁꯧꯒꯠꯄꯒꯤ ꯍꯤꯗꯥꯛꯇꯣ ꯑꯗꯨꯗꯨꯝ ꯈꯔ ꯑꯝꯇ ꯂꯧꯔꯨꯁꯣ ꯍꯤꯗꯥꯛꯇꯨꯕꯨꯗꯤ ꯂꯧꯕꯤꯔꯨꯒꯦ ꯑꯗꯣ ꯍꯤꯗꯥꯛꯀꯤ ꯄꯤꯔꯝꯅꯕ ꯁꯦꯜꯗꯤ ꯂꯨꯄꯥ ꯐꯥꯎ ꯂꯩꯇꯦꯌꯦ ꯏꯅꯝꯃ
ꯍꯣꯏ ꯌꯥꯔꯦ ꯈꯪꯖꯔꯤ ꯏꯕꯦꯝꯃ ꯅꯪ ꯑꯃ ꯁꯦꯜꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯨꯔꯗꯤ ꯀꯧꯈ꯭ꯔꯕ ꯑꯩꯒꯤ ꯃꯣꯟ ꯃꯈꯥꯗ ꯅꯨꯄꯥ ꯑꯅꯤꯔ ꯀꯩꯅꯣ ꯂꯩꯍꯧꯕꯅꯤ ꯑꯗꯨ ꯄꯨꯔꯒ ꯂꯧꯔꯨꯔꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯅꯪꯒꯤ ꯍꯧꯅꯕꯤ ꯆꯠꯈꯤꯕ ꯃꯐꯝꯗꯒꯤ ꯍꯜꯂꯛꯀꯅꯤ ꯈꯪꯗꯕꯤꯗꯣ ꯑꯗꯨ ꯇꯧ ꯂꯩꯔꯛꯀꯅꯨꯀꯣ ꯑꯩ ꯏꯁꯥꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯐꯖꯕꯤ ꯃꯂꯥ ꯁꯅꯥ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯉꯥꯡꯗꯨꯅ ꯆꯠꯈꯤ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯤꯅ ꯃꯌꯨꯝꯁꯤ ꯀꯣꯛ ꯄꯥꯟꯊꯣꯛꯈ꯭ꯔꯗꯤ ꯈꯔ ꯐꯗꯧꯅꯤ ꯑꯔꯤꯕꯤ ꯑꯣꯏꯗꯅ ꯆꯥꯛ ꯕꯣꯔꯥꯝ ꯆꯥꯔꯒ ꯇꯣꯛꯑꯦꯛ ꯂꯩꯌꯦꯕ ꯅꯨꯡꯊꯤꯜ ꯆꯥꯛ ꯇꯣꯛꯅꯔꯛꯄꯒꯤ ꯃꯇꯝꯅꯤ ꯃꯂꯥ ꯁꯅꯥ ꯃꯥꯒ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯕ ꯃꯇꯥꯁꯤꯡꯗꯤ ꯃꯌꯨꯝ ꯂꯣꯏꯅ ꯄꯥꯟꯊꯣꯛꯈ꯭ꯔꯕꯅꯤꯅ ꯊꯪꯅꯕꯒꯤ ꯃꯧ ꯑꯅꯤ ꯑꯍꯨꯝꯗꯨ ꯄꯨꯜꯂꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯛ ꯊꯥꯔꯒ ꯍꯩ ꯃꯦꯠꯇꯨꯅ ꯆꯥꯔꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯐꯖꯕꯤ ꯃꯄꯥꯝꯗ ꯆꯠꯈꯤ ꯁꯅꯥꯔꯩꯅ ꯃꯂꯥ ꯁꯅꯥ ꯅꯪꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕ ꯌꯥꯗꯣꯔꯤꯕ꯭ꯔꯣ ꯅꯪꯕꯨ ꯅꯌꯨꯝꯗꯨ ꯄꯥꯟꯅꯕ ꯇꯧꯏꯃꯤ ꯏꯅꯝꯃ ꯍꯩ ꯃꯦꯠꯄꯁꯦ ꯃꯍꯥꯎ ꯂꯩꯅ ꯑꯝꯇ ꯆꯥꯒꯦ ꯇꯧꯔꯤꯉꯩꯁꯤꯗ ꯑꯁꯤꯒꯤ ꯋꯥꯁꯤ ꯑꯃꯨꯛ ꯍꯧꯗꯣꯔꯛꯏ ꯕꯤꯠꯀ ꯌꯥꯎꯗꯦꯌꯦ ꯑꯁꯦꯡꯕ ꯅꯣꯏꯁꯤꯗꯤ ꯂꯩꯍꯥꯎꯅ ꯃꯂꯥ ꯁꯅꯥ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯈꯜꯂꯒ ꯍꯥꯏꯔꯤꯅꯤ ꯏꯕꯦꯝꯃ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯍꯦ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯅꯌꯨꯝꯗꯣ ꯄꯥꯟꯅꯕ ꯇꯧꯍꯧ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯏꯅꯝꯃ ꯅꯪꯁꯨ ꯑꯃꯨꯛ ꯍꯧꯔꯛꯑꯕꯣ ꯑꯃ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤꯉꯩ ꯑꯃꯃꯨꯛ ꯍꯧꯔꯛꯑꯗꯧꯅꯤ ꯃꯣꯏꯒꯤ ꯍꯧꯅꯕꯤꯁꯦ ꯑꯗꯨꯒꯤ ꯋꯥꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯑꯝꯇ ꯂꯩꯇ꯭ꯔꯕꯕ ꯁꯅꯥꯔꯩꯅ ꯍꯧꯅꯕꯤꯁꯦ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯍꯥꯏꯔꯤꯅꯤꯅꯦ ꯑꯄꯪꯕꯤ ꯅꯪꯕꯣ ꯏꯅꯝꯃ ꯅꯣꯏꯅꯤ ꯁꯤꯗꯤ ꯑꯩꯕꯨ ꯀꯔꯤ ꯅꯨꯡꯒꯤ ꯍꯩ ꯆꯥꯁꯤ ꯀꯧꯔꯨꯕꯅꯣ ꯈꯪꯗꯦ ꯅꯣꯏꯅꯤ ꯍꯧꯗꯕꯤ ꯑꯩ ꯊꯟꯅ ꯆꯥꯔꯝꯗꯧꯅꯤ ꯋꯥꯏ ꯁꯪꯅ ꯆꯥꯔꯝꯗꯧꯅꯦꯕ ꯂꯩꯍꯥꯎꯅ ꯅꯠꯇꯦ ꯅꯪꯕꯨ ꯑꯗꯨꯝꯅ ꯌꯨꯝꯁꯤꯗ ꯈꯔ ꯄꯪꯆꯥ ꯃꯆꯥꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯏꯅꯝꯃ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯆꯍꯤꯅ ꯅꯕꯨ ꯄꯣꯔꯁꯤꯗ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯁꯨ ꯅꯌꯨꯝꯗ ꯄꯥꯟꯕ ꯌꯥꯔꯤꯉꯩ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯀꯣꯛ ꯄꯥꯟꯊꯣꯛꯑꯣ ꯍꯥꯏꯔꯤꯕꯁꯤꯅꯦ ꯅꯪꯅ ꯁꯨꯒꯦꯅ ꯁꯨꯔꯕꯗ ꯆꯍꯤ 34, 35 ꯃꯉꯥꯏꯔꯦ ꯆꯍꯤ 40 ꯁꯨꯕꯗꯤ ꯅꯠꯇ꯭ꯔꯤꯗꯅ ꯅꯪ ꯅꯌꯨꯝꯗꯨ ꯄꯥꯜꯂꯒ ꯅꯆꯥꯅꯁꯨ ꯄꯣꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯁꯨ ꯍꯥꯏꯕ ꯑꯁ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏꯗꯩꯅ ꯍꯩ ꯑꯄꯪꯕꯤ ꯅꯣꯏꯒꯤ ꯃꯧꯅꯦꯅ ꯇꯧꯔꯤꯕ ꯃꯧꯅꯥꯎ ꯍꯩꯁꯤꯡꯕꯤꯁꯤꯅꯕꯨ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯉꯝꯒꯗ꯭ꯔꯣ ꯅꯪ ꯑꯗꯨ ꯈꯜꯂꯨꯅꯦ ꯑꯩꯈꯣꯏꯒꯤ ꯐꯖꯕꯤꯅꯕꯨ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯦ ꯍꯥꯏꯗꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣꯗ ꯑꯃꯨꯛ ꯊꯥꯕꯗ ꯊꯥꯐꯝꯁꯨ ꯂꯩꯔꯣꯏꯗꯕ ꯑꯉꯥꯡ ꯃꯥꯕꯨ ꯁꯅꯥꯔꯩꯅ ꯍꯣꯏ ꯏꯕꯦꯝꯃ ꯑꯗꯨꯝꯅꯒ ꯇꯧꯕꯅ ꯑꯣꯏꯔꯣꯏꯀꯣ ꯑꯣꯏꯔꯣꯏ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ ꯍꯧꯖꯤꯛꯇꯕꯨ ꯅꯧꯔꯤꯕꯒꯤ ꯇꯧꯕꯩ ꯋꯥꯅꯤ ꯃꯇꯝ ꯈꯤꯇꯪꯗ ꯉꯥꯏꯔꯦ ꯃꯁꯤꯗꯩꯁꯤꯗ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯅꯪꯉꯣꯟꯗ ꯌꯩꯔꯒ ꯉꯥꯡꯂꯛꯀꯗꯧꯕ ꯃꯇꯝꯗꯨꯗ ꯅꯪ ꯅꯃꯤꯠꯇꯒꯤ ꯅꯥꯄꯤ ꯇꯥꯒꯦꯗꯅꯤ ꯂꯩꯍꯥꯎꯅ ꯃꯂꯥ ꯁꯅꯥ ꯅꯪ ꯏꯅꯝꯃ ꯍꯣꯏꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯤꯡꯉꯣꯜꯒ ꯃꯧꯒ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯕ ꯌꯥꯔꯣꯏ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯅꯪ ꯈꯜꯂꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯌꯨꯝ ꯄꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯅꯨꯄꯥꯗꯤ ꯂꯩꯇꯅ ꯀꯅꯥꯅꯅꯣ ꯀꯅꯥꯒꯤ ꯅꯨꯄꯥꯗꯨꯅꯣ ꯑꯩꯅ ꯌꯨꯝ ꯄꯥꯟꯗꯣꯏꯁꯤꯕꯣ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯅꯪꯅꯕꯨ ꯅꯌꯨꯝꯗ ꯄꯥꯟꯒꯦ ꯍꯥꯏꯔꯕꯗꯤ ꯏꯅꯝꯃ ꯍꯣꯏꯅ ꯁꯤꯜꯂꯛꯀꯦ ꯃꯂꯥ ꯁꯅꯥ ꯇꯣꯝꯕꯨꯡꯒꯅ ꯑꯩꯈꯣꯏꯗ ꯍꯦꯛ ꯂꯥꯛꯄ ꯅꯨꯄꯥꯗꯨ ꯅꯪ ꯈꯪꯕ꯭ꯔꯥ ꯇꯥ ꯇꯣꯝꯕꯨꯡꯗꯨꯔꯣ ꯈꯪꯉꯤ ꯀꯩꯅꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯒꯤ ꯃꯆꯥꯁꯤꯡꯅꯤ ꯑꯩꯒꯤ ꯏꯄ꯭ꯋꯥꯁꯤꯡꯅꯤ ꯃꯗꯨ ꯑꯣꯏꯅ ꯁꯤꯟꯕꯤꯌꯨꯔꯣ ꯃꯥꯁꯨ ꯄꯥꯈꯪꯅꯤ ꯑꯁ ꯇꯜꯂꯤꯗ ꯃꯈꯣꯡ ꯏꯇꯦꯟ ꯇꯦꯜꯂꯗꯅ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯑꯩ ꯄꯥꯝꯗꯦꯗꯩꯅꯃ ꯑꯩ ꯄꯥꯝꯗꯦꯕ ꯁꯣꯝꯗꯅ ꯐꯖꯕꯤꯒꯤ ꯃꯄꯥꯝꯗꯅꯤ ꯐꯖꯕꯤꯒꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯃꯥ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯅꯝꯃꯒꯤ ꯅꯨꯄꯥ ꯑꯝꯇ ꯊꯤꯕꯤꯔꯛꯑꯣꯕ ꯊꯤꯕꯤꯔꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯥ ꯑꯩꯗꯤ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯃꯁꯤꯃ ꯉꯁꯥꯏꯗꯒꯤ ꯑꯁꯤꯗ ꯁꯨꯝ ꯍꯦꯛ ꯍꯥꯏꯗꯅ ꯂꯩ ꯅꯣꯏꯅ ꯅꯝꯃ ꯑꯔꯤꯕꯤꯗꯨꯒꯤ ꯅꯨꯄꯥꯕꯨ ꯍꯅꯨꯕꯤ ꯑꯩꯅ ꯍꯧꯖꯤꯛ ꯀꯔꯥꯏꯗꯒꯤ ꯊꯤꯔꯒ ꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯣ ꯍꯥ 이마부 나한와이디 쿨레카이시기 누피 마얌기 누바가 얌 셈비히바다이냐 미기 누파 셈바 통나 얌 파기다 미기 누파 셈바 통나 얌 파버기 빠원의 푸보다 나밤 자키부도 아이 까우지냐 틈레유냐 미다니니 낭보 마시 용고 마시야 만나 마시나가 따라가 하이부 가리니나 칸다우리게바 하이 낭 와서 얌강브라 하이부부냐 고낭 나카자이도 쿠박신 타니 해낭 아이기 카자이다 쿠박나 타우 하이부나 띠기 이마 ꯅꯪ ꯑꯩ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯨꯒꯤ ꯅꯨꯄꯥ ꯑꯃ ꯁꯤꯟꯕꯤꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯣꯏ ꯅꯅꯝꯃꯗꯨꯕꯨ ꯃꯌꯨꯝ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯜꯍꯟꯅꯤꯡꯂꯤꯕꯗꯨꯕꯣ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯅꯝꯃꯗꯣ ꯑꯗꯨꯝ ꯏꯔꯦꯟꯖꯅ ꯂꯩꯃꯤꯟꯅꯕ ꯀꯩꯗꯧꯒꯦ ꯍꯣ ꯅꯨꯡꯁꯤꯗꯕꯒꯤ ꯋꯥꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯩꯌꯦ ꯑꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝꯁꯤꯅ ꯀꯩꯅꯣꯝ ꯇꯧꯔꯒ ꯅꯣꯏꯒꯤ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤꯗ ꯅꯝꯃꯗꯣ ꯑꯔꯤꯕꯤꯗꯣ ꯍꯥꯏꯗꯅ ꯁꯨꯝ ꯍꯥꯏꯕ ꯑꯗꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯃꯌꯨꯝꯗꯗꯤ ꯄꯥꯜꯍꯟꯒꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯅꯨꯄꯥ ꯊꯤꯔꯤꯕ ꯁꯤꯒꯤ ꯋꯥ ꯉꯥꯛꯇꯁꯨ ꯅꯠꯇꯦ ꯀꯅꯥꯅ ꯈꯪꯅꯤ ꯃꯤꯑꯣꯏꯕꯅꯤ
ꯅꯤꯡꯉꯣꯜꯒ ꯃꯧꯒ ꯍꯥꯏꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯉꯩꯗꯤ ꯐꯩꯌꯦ ꯍꯌꯦꯡ ꯇꯨꯡꯗ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯇꯅ ꯃꯥꯁꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅꯔꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯥꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯖꯗꯅ ꯃꯥꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯂꯩꯈ꯭ꯔꯕꯗꯤ ꯐꯩꯗꯅ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯃ ꯑꯇꯩꯒꯤ ꯅꯠꯇꯦ ꯏꯆꯥꯗꯤ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯒꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯍꯩꯈ꯭ꯔꯦꯗ ꯅꯌꯨꯝꯒꯗꯣ ꯄꯥꯜꯂꯦ ꯁꯥꯗꯅ ꯋꯥ ꯉꯥꯡꯕꯒꯗꯤ ꯌꯥꯝ ꯍꯩꯈ꯭ꯔꯦꯕ ꯍꯩꯇ꯭ꯔꯕꯗꯤ ꯀꯩꯅꯣ ꯍꯩꯇ ꯌꯥꯔꯤꯕ ꯍꯧꯖꯤꯛꯄꯣ ꯑꯗꯨꯏ ꯃꯥ ꯅꯨꯄꯥ ꯁꯦꯝꯕ ꯍꯥꯏꯗꯣ ꯀꯥꯎꯅꯤꯀꯣ ꯍꯩ ꯏꯃꯥꯒꯤ ꯐꯖꯕꯤ ꯅꯪ ꯑꯃꯨꯛꯇ ꯈꯔ ꯊꯨꯅ ꯅꯌꯨꯝꯗ ꯆꯠꯍꯧꯔꯣ ꯏꯃꯥꯅꯦ ꯉꯥꯏꯍꯥꯛꯇ ꯏꯪꯅ ꯂꯩꯍꯧꯒꯦ ꯉꯁꯥꯏꯗꯒꯤꯅꯤ ꯅꯪꯅ ꯅꯨꯄꯥꯅ ꯇꯧꯔꯤꯗꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯆꯠꯂꯗꯧꯅꯤ ꯑꯩꯁꯨ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯈꯤꯕꯅ ꯍꯥꯜꯂꯅꯤ ꯌꯨꯝꯗ ꯊꯕꯛ ꯃꯌꯥꯝ ꯂꯩꯍꯧꯔꯤꯕ ꯑꯗꯨ ꯏꯃꯥ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯑꯩ ꯆꯠꯂꯦ ꯏꯃꯥ ꯁꯥꯈꯤ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯃꯁꯤ ꯑꯩꯅ ꯍꯦꯛ ꯁꯥꯎꯅꯤꯡꯂꯛꯇꯅ ꯍꯥꯏꯕ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯐꯩꯖꯥꯎ ꯌꯨ ꯉꯥꯎꯕ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯑꯃ ꯂꯩꯕꯗꯣ ꯃꯗꯨ ꯍꯦꯛ ꯁꯦꯝꯖꯟꯅꯤꯁꯦ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯃꯤꯒꯤ ꯅꯨꯄꯥ ꯁꯦꯝꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯌꯥꯝꯗꯤ ꯑꯣꯈꯥꯛ ꯌꯥꯝꯕꯅꯤꯍꯦ ꯀꯅꯥꯒꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯇꯣꯝꯕꯗꯨ ꯐꯥꯎꯕ ꯑꯩꯅ ꯃꯁꯤꯗ ꯏꯅꯥꯛ ꯈꯨꯟꯕꯅꯤ ꯂꯧ ꯌꯥꯝ ꯆꯥꯕꯅꯤ ꯍꯥꯏꯖꯟꯗꯅ ꯑꯋꯥꯡꯒꯤ ꯆꯥꯎꯕꯤꯒꯤ ꯁꯦꯝꯕꯤꯔꯨꯔꯦ ꯑꯗꯨꯒꯗꯤ ꯀꯣꯟꯅ ꯈꯪꯅꯔꯛꯇꯅ ꯃꯣꯏ ꯃꯃꯥ ꯃꯆꯥ ꯂꯥꯛꯇꯅ ꯑꯩꯉꯣꯟꯗ ꯊꯤꯔꯦ ꯈꯔ ꯉꯥꯡꯉꯝꯗꯅ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯈꯤꯕꯅꯤ ꯃꯗꯨꯗ ꯃꯈꯣꯏ ꯃꯄꯥꯅ ꯃꯤꯒꯤ ꯅꯨꯄꯥ ꯁꯦꯝꯕꯤꯕꯒꯤ ꯑꯩꯕꯨ ꯐꯨꯡꯈꯤꯕꯗꯣ ꯅꯨꯡꯁꯤꯅꯤꯍꯦ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕ ꯃꯈꯨꯠꯇ ꯉꯥ ꯃꯆꯥ ꯑꯃ ꯌꯥꯟꯗꯨꯅ ꯊꯕꯛ ꯍꯜꯂꯛꯏ ꯐꯖꯕꯤ ꯑꯩ ꯍꯜꯂꯦꯍꯦ ꯅꯪ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯏꯕꯨꯡꯉꯣ ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯥ ꯍꯣꯏ ꯏꯆꯦ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯁꯤ ꯍꯥꯏꯗꯅ ꯉꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯛꯄꯅꯤ ꯐꯔꯦꯗ ꯏꯆꯦꯁꯨ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡ ꯂꯩꯔꯝꯕꯅꯤ ꯍꯣꯔꯦꯟ ꯃꯧꯗ ꯍꯥꯎꯅ ꯍꯦꯛꯇ ꯊꯣꯡꯍꯜꯂꯒꯦ ꯑꯗꯣ ꯐꯖꯕꯤꯗꯤ ꯏꯆꯦ ꯍꯥꯏꯅꯔꯤꯉꯩ ꯐꯖꯕꯤ ꯊꯣꯛꯂꯛꯏ ꯃꯈꯣꯏꯇ ꯑꯩ ꯃꯩꯔꯥ ꯀꯠꯂꯨꯕꯅꯤ ꯑꯗ ꯃꯣꯏ ꯇꯥꯅ ꯀꯧꯕꯗꯣ ꯍꯦꯛ ꯈꯨꯝꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨꯒꯤ ꯈꯨꯝꯗꯕꯅꯤ ꯐꯔꯦꯁꯦ ꯉꯥ ꯂꯩꯔꯛꯄꯅꯦ ꯑꯩꯅ ꯁꯤ ꯍꯥꯎꯅ ꯊꯣꯡ ꯑꯩ ꯏꯁꯥꯁꯦ ꯑꯝꯇ ꯁꯦꯡꯗꯣꯛꯈꯤꯒꯦ ꯍꯣꯏ ꯃꯈꯣꯏꯇ ꯐꯖꯕꯤ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯅ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯑꯣꯜꯂꯤ ꯃꯇꯥꯡ ꯑꯗꯨꯗ ꯕꯂꯥꯁꯅꯥ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯐꯖꯕꯤ ꯅꯪꯅ ꯑꯣꯜꯂꯤꯕ ꯆꯦꯡꯖꯥꯗꯣ ꯌꯥꯝꯗꯦ ꯈꯔ ꯍꯥꯞꯈꯣꯅꯦ ꯅꯍꯥꯟꯈꯩ ꯑꯣꯟꯕ ꯆꯦꯡꯗꯨꯅꯤ ꯑꯩꯅ ꯑꯣꯜꯂꯤꯁꯤ ꯏꯅꯝꯃ ꯆꯦꯡ ꯚꯥꯔꯤꯗꯃꯛ ꯊꯣꯡꯖꯤꯜꯂꯒ ꯍꯣꯔꯦꯟ ꯆꯥꯛ ꯂꯦꯝꯅꯕ꯭ꯔꯣ ꯅꯍꯥꯟꯈꯩ ꯅꯪꯅ ꯑꯣꯜꯂꯤꯕ ꯆꯥꯡꯗꯣ ꯑꯩ ꯆꯥꯛ ꯄꯨꯛ ꯊꯟꯗꯦꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯈꯔ ꯌꯥꯝꯅ ꯊꯣꯡꯉꯣ ꯍꯣꯔꯦꯟ ꯏꯟꯁꯥꯡꯁꯨ ꯍꯥꯎꯗꯣꯏꯅꯤꯅ ꯍꯣꯏ ꯆꯥꯕꯗꯅꯤ ꯃꯥꯅ ꯀꯜꯂꯤꯁꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯆꯥꯛ ꯕꯣꯔꯥ ꯆꯥꯔꯒꯗꯤ ꯂꯩꯗꯣꯏꯁꯦ ꯃꯁꯤꯗ ꯃꯌꯨꯝꯁꯦ ꯈꯔ ꯊꯨꯅ ꯄꯥꯜꯍꯟꯈꯤꯗ ꯌꯥꯔꯔꯣꯏ ꯀꯩ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯃꯔꯣꯏ ꯃꯄꯥꯡꯒꯗꯣ ꯄꯤꯔꯛꯑꯣ ꯑꯩ ꯁꯦꯝꯃꯛꯑꯒꯦ ꯑꯁꯨꯝꯅ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯦ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯀꯥꯗꯅꯤ ꯑꯩꯈꯣꯏꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯐꯖꯕꯤ ꯅꯪꯅ ꯍꯥꯏꯕꯗꯨꯕꯨ ꯅꯪ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯏꯅꯝꯃꯒꯤ ꯅꯨꯄꯥ ꯑꯝꯇ ꯊꯤꯁꯦꯅ ꯍꯥꯏꯕꯗꯣ ꯇꯥꯅꯤꯡꯗꯦꯗ ꯐꯖꯕꯤ ꯑꯗꯨꯕꯨ ꯋꯥꯅꯤꯅ ꯑꯃꯨꯛ ꯍꯧꯔꯛꯏꯕ꯭ꯔꯣ ꯀꯩꯅꯣ ꯇꯥꯅꯤꯡꯗꯦꯕꯣ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯈꯔ ꯊꯨꯅ ꯑꯝꯇ ꯊꯤꯁꯤ ꯑꯗꯨꯒ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯩꯗꯤ ꯅꯨꯄꯤ ꯅꯪ ꯅꯥꯔꯤꯗꯣ ꯏꯆꯦꯅ ꯀꯩꯁꯨ ꯌꯥꯔꯣꯏ ꯀꯣ ꯏꯆꯦꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯖꯔꯤꯕꯗꯨꯅꯤ ꯑꯗꯨꯅ ꯋꯥ ꯃꯥꯡꯅꯕꯅꯤ ꯅꯪ ꯅꯥꯔꯤꯗꯣ ꯀꯔꯤꯒꯤ ꯋꯥ ꯃꯥꯡꯕꯅꯣ ꯑꯩꯅ ꯁꯤꯜꯂꯤꯁꯦ ꯏꯅꯝꯃꯒꯤ ꯐꯅꯅꯕꯅꯤ ꯃꯥꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯈꯪꯉꯗꯤ ꯐꯩꯗꯅ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯅꯨꯄꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯌꯧꯍꯜꯂꯅꯨꯀꯣ ꯑꯩꯉꯣꯟꯗ ꯅꯪ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯨꯝꯅꯕ ꯑꯗꯨꯝ ꯇꯧꯔꯁꯤ ꯅꯣꯡꯃꯁꯨ ꯐꯖꯕꯤ ꯊꯣꯏꯅꯨꯒꯤ ꯄꯣꯠꯐꯝꯗꯅꯤ ꯏꯆꯦ ꯊꯣꯏꯅꯨ ꯑꯩ ꯂꯥꯛꯏꯌꯦ ꯍꯩꯃꯥ ꯐꯖꯕꯤ ꯅꯪ ꯑꯣꯏꯔꯦ ꯍꯣꯏ ꯃꯥꯅꯦ ꯏꯆꯦ ꯑꯩꯁꯦ ꯍꯌꯦꯡ ꯃꯔꯨꯞ ꯇꯥꯕꯗꯣ ꯑꯗꯨꯒꯤ ꯃꯔꯨꯞꯀꯤ ꯁꯦꯟꯊꯥꯡꯁꯦ ꯏꯆꯦꯗ ꯑꯣꯏꯅ ꯄꯤꯔꯝꯃꯒꯦ ꯇꯧꯕꯅꯤ ꯍꯣꯏ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯅꯥꯎ ꯐꯖꯕꯤꯗꯧꯅ ꯃꯤꯁꯤꯡꯁꯦ ꯃꯁꯥꯅ ꯈꯪꯅ ꯂꯣꯏ ꯇꯧꯔꯗꯤ ꯃꯔꯨꯞ ꯍꯧꯔꯤꯕ ꯑꯩꯈꯣꯏꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ ꯁꯦꯜ ꯊꯧꯅꯕꯒꯤ ꯃꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯠꯅꯕꯒꯤꯁꯨ ꯃꯊꯧ ꯇꯥꯅꯔꯔꯣꯏ ꯈꯪꯗꯦ ꯏꯆꯦ ꯑꯩꯗꯤ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯅ ꯉꯥꯡꯕꯁꯦ ꯏꯁꯥꯒꯤ ꯑꯣꯏꯅꯀꯌꯥ ꯍꯩꯅꯖꯗꯕ ꯑꯗꯨꯅ ꯄꯤꯗꯧꯕ ꯂꯩꯔꯕ ꯁꯦꯜꯗꯤ ꯂꯩꯔꯤꯉꯩꯗ ꯀꯣꯛ ꯄꯤꯊꯣꯛꯍꯧꯕ ꯁꯤꯅ ꯃꯐꯔꯦ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯗ ꯃꯤꯁꯦ ꯃꯈꯜ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅꯤ ꯐꯖꯕꯤ ꯏꯕꯦꯝꯃ ꯄꯤꯗꯧ ꯂꯩꯔꯕ ꯁꯦꯜꯁꯤꯗꯅꯦ ꯃꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯎꯔꯩꯒ ꯄꯥꯔꯩꯒ ꯇꯧꯗꯅ ꯑꯗꯨꯝ ꯍꯦꯛ ꯂꯩꯕ ꯃꯤꯁꯨ ꯌꯥꯎꯔꯤ ꯄꯣꯠꯅꯤꯀꯣ ꯉꯥꯡ ꯁꯛꯑꯁꯨꯅꯦ ꯃꯃꯥꯏ ꯏꯀꯥꯏꯌꯨ ꯌꯥꯗ꯭ꯔꯕ ꯈꯔ ꯌꯥꯎꯔꯤꯌꯦ ꯑꯗꯣ ꯏꯆꯦ ꯁꯤꯒꯤ ꯋꯥꯁꯤꯅ ꯅꯥꯀꯜ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯅꯅꯥꯎ ꯏꯆꯦꯗ ꯋꯥ ꯑꯝꯇ ꯍꯧꯗꯣꯛꯀꯦꯅ ꯀꯩ ꯋꯥꯅꯣ ꯐꯖꯕꯤ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯅꯣ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯏꯅꯝꯃꯗꯣ ꯅꯣꯏ ꯃꯂꯥ ꯁꯅꯥꯕꯨꯔꯣ ꯍꯥꯏꯔꯤꯁꯤꯕꯣ ꯍꯣꯏ ꯃꯥꯅꯤ ꯏꯆꯦ
ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯩꯁꯦ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯃ ꯀꯟꯅ ꯊꯤꯔꯤꯌꯦ ꯑꯗꯨꯒꯤ ꯏꯆꯦꯗꯤ ꯄꯣꯠꯐꯝ ꯐꯝꯕꯅꯤꯅ ꯃꯤ ꯋꯥꯠꯂꯝꯃꯣꯏ ꯏꯆꯦꯗ ꯑꯝꯇ ꯇꯥꯟꯅꯒꯦꯅ ꯇꯧꯕ ꯀꯩꯅꯣ ꯅꯨꯄꯥ ꯊꯤꯔꯤꯁꯤꯕꯣ ꯅꯪꯒꯤꯔꯣ ꯀꯩꯅꯣꯗ ꯇꯣꯝꯕꯅꯒ ꯇꯥꯔꯗꯤ ꯅꯪꯕꯨ ꯑꯁ ꯏꯆꯦꯁꯤꯃ ꯀꯥꯏꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯅꯣ ꯑꯩꯈꯣꯏ ꯏꯅꯝꯃ ꯃꯂꯥꯁꯅꯥꯒꯤ ꯅꯨꯄꯥꯅꯤ ꯑꯩꯅ ꯊꯤꯔꯤꯁꯤ ꯏꯍꯦ ꯑꯩꯗꯤ ꯋꯥꯈꯜ ꯂꯪꯐꯩ ꯆꯠꯂꯨꯔꯦꯗꯅ ꯆꯨꯝꯃꯤꯅꯦ ꯅꯣꯏ ꯃꯂꯥꯁꯅꯥꯗꯣ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯀꯣ ꯑꯩꯗꯤ ꯃꯥꯁꯦ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯍꯥꯏꯕ ꯀꯥꯎꯔꯨꯔꯦ ꯏꯆꯦꯁꯤꯃ ꯍꯣ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯀꯣꯛ ꯁꯦꯝꯕꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩꯒꯤ ꯄꯣꯠꯐꯝꯁꯤꯗꯤ ꯅꯨꯄꯥꯒꯤ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯅꯨꯄꯥ ꯋꯥꯠꯇꯦꯕ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯥꯒ ꯆꯥꯟꯅꯒꯗꯕ ꯑꯃ ꯀꯣꯛ ꯁꯦꯝꯃꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯇꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯣꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯍꯦꯛ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯣ ꯅꯨꯄꯥꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯥ ꯄꯥꯝꯒꯦ ꯏꯆꯦ ꯃꯤꯕꯨ ꯐꯔꯗꯤ ꯌꯥꯔꯦ ꯃꯥꯗ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯕꯗꯤ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯌꯦꯡꯂꯒꯅꯦ ꯅꯪꯉꯣꯟꯗ ꯄꯥꯎ ꯆꯦꯜꯂꯒꯦꯀꯣ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈꯤ ꯃꯂꯥꯁꯅꯥꯒꯤ ꯃꯇꯥ ꯂꯥꯏꯖꯗꯨ ꯃꯄꯥꯝꯗ ꯂꯥꯛꯄꯅꯤ ꯂꯥꯏꯖꯁꯨ ꯃꯇꯥ ꯃꯂꯥꯁꯅꯥꯕꯨ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯃꯂꯥꯁꯅꯥ ꯍꯣꯏꯔꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯆꯥ ꯆꯍꯤ 5-6 ꯁꯨꯔꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯌꯥꯎꯔꯛꯏ ꯃꯂꯥꯁꯅꯥ 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 ꯏꯪꯈꯣꯜꯂꯣꯝꯗꯒꯤ ꯍꯩꯃꯥ ꯂꯥꯏꯖꯥ ꯅꯪ ꯂꯥꯛꯏꯔꯣ ꯂꯥꯛꯏꯅꯤ ꯅꯪ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯅꯣꯏꯗ ꯁꯨꯝ ꯀꯣꯏꯔꯛꯄꯅꯤ ꯍꯩꯃꯥ ꯅꯪ ꯅꯆꯥꯅꯨꯄꯤꯗꯨꯔꯣ ꯁꯤꯕꯣ ꯑꯣꯟꯊꯣꯛꯅꯕ ꯆꯥꯎꯔꯝꯃꯦꯗ ꯕꯦꯝꯃ ꯅꯪꯕꯨ ꯅꯃꯤꯡ ꯀꯩ ꯀꯧꯒꯦ ꯁꯅꯥ ꯀꯧꯌꯕꯣ ꯃꯂꯥꯁꯅꯥ ꯏꯪꯈꯣꯜ ꯆꯪꯕꯅꯤ ꯍꯥꯏꯗꯅ ꯀꯣꯛꯇ ꯀꯣꯛꯁꯦꯠ ꯁꯦꯠꯇꯨꯅ ꯐꯅꯦꯛ ꯃꯟꯖꯨꯅꯔꯕ ꯑꯃꯒ ꯁꯦꯠꯄꯗꯨ ꯎꯕꯗꯅꯤ ꯂꯥꯏꯖꯅ ꯍꯦ ꯃꯁꯤꯗꯤ ꯏꯄꯥꯒꯤ ꯁꯅꯥ ꯑꯕꯣꯛ ꯅꯠꯇꯦ ꯑꯁꯤ ꯏꯅꯦ ꯀꯧꯗꯧꯅꯤ ꯃꯆꯤꯟ ꯃꯆꯥꯁꯤꯒ ꯑꯣꯟꯊꯣꯛꯅꯕ ꯅꯨꯡꯁꯤꯔꯤꯌꯦ ꯇꯧꯔꯤꯁꯤ ꯃꯂꯥꯁꯅꯥ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛꯇꯣ ꯄꯨꯟꯅ ꯆꯥꯔꯨꯁꯤꯗꯅ ꯂꯥꯏꯖꯥ ꯅꯪ ꯁꯥꯎꯅꯨ ꯑꯩ ꯆꯥꯛꯇꯤ ꯆꯥꯔꯣꯏꯒꯦ ꯍꯣꯔꯦꯟꯕꯨꯗꯤ ꯑꯩꯁꯨ ꯅꯪ ꯆꯠꯇ꯭ꯔꯤꯉꯩꯗ ꯀꯣꯏꯔꯛꯀꯦ ꯑꯗꯣ ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯗꯣꯔꯤꯕꯣ ꯅꯠꯇꯦ ꯅꯪ ꯇꯁꯦꯡꯅ ꯌꯨꯝꯒ ꯄꯥꯜꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯕ ꯂꯥꯏꯖꯥ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯧꯗꯣꯔꯛꯑꯅꯨ ꯑꯃꯨꯛ ꯀꯔꯤꯒꯤ ꯌꯥꯕꯅꯣ ꯃꯇꯝ ꯑꯃꯗꯅ ꯅꯪꯅ ꯇꯣꯝꯕꯒꯤ ꯈꯟꯗꯨꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯇꯣꯝꯕꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯤ ꯑꯗꯨꯅ ꯅꯪꯁꯨ ꯃꯇꯝ ꯊꯦꯡꯗ꯭ꯔꯤꯀꯥꯟꯁꯤꯗ ꯑꯃ ꯌꯦꯡꯍꯧꯅꯕ ꯇꯧꯁꯦ ꯃꯇꯥꯡ ꯑꯗꯨꯗ ꯐꯖꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯍꯩꯃꯥ ꯏꯆꯦ ꯂꯥꯏꯖꯥ ꯂꯥꯛꯑꯝꯃꯤꯔꯣ ꯍꯣꯏꯅꯦ ꯐꯖꯕꯤ ꯅꯣꯏ ꯃꯌꯥꯝꯁꯤ ꯎꯗ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯂꯥꯛꯑꯝꯃꯤꯅꯤ ꯏꯅꯥꯎꯗꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯊꯣꯛꯑꯝꯃꯤ ꯇꯣꯝꯕꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔ ꯃꯥꯜꯂꯦꯗ ꯏꯆꯦꯁꯤꯗꯤ ꯑꯗꯣ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ ꯂꯣꯜꯂꯨꯔꯅꯨ ꯐꯖꯕꯤ ꯑꯩ ꯌꯨꯝꯗꯒꯤ ꯊꯛꯂꯛꯄꯗ ꯉꯥꯏꯔꯤ ꯆꯥ ꯂꯣꯟꯒꯦꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤ ꯆꯥꯅꯤ ꯇꯧꯔꯤꯁꯤꯗꯤ ꯏꯆꯦ ꯀꯔꯤꯝ ꯆꯥꯔꯣꯏꯗ ꯌꯥꯔꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯣꯏ ꯅꯅꯝꯃꯁꯦ ꯃꯌꯨꯝ ꯄꯥꯟꯅꯅꯕ ꯅꯪ ꯑꯩ ꯆꯪꯗꯅ ꯑꯝꯇ ꯁꯤꯟꯁꯤꯕꯦꯝꯃ ꯑꯩꯈꯣꯏ ꯅꯝꯃꯁꯦ ꯀꯔꯤꯕꯨ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ ꯑꯩꯅꯁꯨ ꯐꯅꯌꯥꯝꯗꯤ ꯍꯥꯏꯕꯅꯤ ꯌꯥꯕ ꯀꯧꯕꯁꯤꯃ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯇꯦ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯊꯣꯏꯅꯨꯅ ꯃꯂꯥꯁꯅꯥꯒꯤ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯅ ꯐꯖꯕꯤꯗ ꯄꯥꯎꯊꯥꯡ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯐꯖꯕꯤ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯅꯝꯗ ꯋꯥꯐꯝꯁꯤ ꯀꯔꯝꯅ ꯍꯧꯗꯣꯛꯁꯤꯒꯦ ꯈꯜꯂꯤ ꯐꯖꯕꯤꯅ ꯃꯂꯥꯁꯅꯥꯕꯨ ꯄꯣꯠꯐꯝꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯍꯧꯏ ꯃꯂꯥꯁꯅꯥꯁꯨ ꯌꯥꯔꯗꯨꯅ ꯄꯣꯠꯐꯝ ꯐꯥꯎꯗꯪ ꯆꯠꯅꯕꯅꯤ ꯍꯥꯏꯗꯅ ꯐꯅꯦꯛ ꯈꯔ ꯐꯕ ꯑꯃ ꯁꯦꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯐꯖꯕꯤꯅ ꯉꯥꯡꯁꯪ ꯉꯥꯡꯕ ꯏ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯂꯥꯁꯅꯥꯒꯤ ꯀꯥꯗ ꯂꯥꯛꯏ ꯏꯅꯝꯃ ꯁꯤꯒꯤ ꯃꯆꯨꯁꯤ ꯑꯣꯏꯅ ꯁꯦꯠꯂꯨ ꯃꯂꯥꯁꯅꯥ ꯐꯅꯦꯛ ꯃꯆꯨꯗꯨ ꯎꯕꯗ ꯀꯩꯅꯣ ꯐꯖꯕꯤ ꯁꯤꯒꯤ ꯃꯆꯨꯁꯤꯗꯤ ꯌꯥꯛꯃꯟꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯄꯣꯠꯐꯝ ꯐꯥꯎꯗꯪ ꯊꯣꯛꯄꯁꯤꯗ ꯏꯅꯝꯃ ꯀꯩꯁꯨ ꯌꯥꯝꯅ ꯌꯥꯛꯄ ꯑꯣꯏꯗꯦ ꯀꯩꯅꯣ ꯁꯦꯠꯆꯤꯜꯂꯣ ꯁꯤꯅ ꯐꯖꯅꯤꯕ ꯑꯩ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯁꯦꯠꯂꯒꯦ ꯃꯁꯤꯒꯤ ꯃꯆꯨꯁꯤꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯧ ꯅꯍꯥ ꯅꯣꯏꯒꯨꯝꯕꯅ ꯁꯦꯠꯂꯒ ꯄꯛꯆꯕꯒꯤ ꯋꯥꯅꯤ ꯑꯩꯉꯣꯟꯗꯒ ꯁꯦꯠꯂꯗꯤ ꯃꯤꯅ ꯅꯣꯛꯅꯕꯗ ꯁꯤꯔꯅꯤ ꯀꯩꯁꯨꯝꯇ ꯇꯧꯗꯦꯁꯦ ꯁꯤꯕꯨ ꯀꯩꯗꯧꯒꯦ ꯁꯦꯠꯂꯧꯁꯦ ꯐꯖꯕꯤ ꯃꯥꯅ ꯅꯝꯗꯅ ꯐꯅꯦꯛ ꯑꯗꯨꯕꯨ ꯃꯂꯥꯁꯅꯥꯗ ꯁꯦꯠꯍꯟꯗꯨꯅ ꯑꯅꯤꯗꯣ ꯄꯣꯠꯐꯝꯗ ꯊꯣꯛꯃꯤꯟꯅꯔꯛꯏ ꯊꯣꯏꯅꯨꯒꯤ ꯄꯣꯠꯐꯝ ꯌꯧꯔꯕꯗ ꯅꯨꯄా ꯑꯃ ꯍꯥꯟꯅꯗꯒꯤ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯅꯨ ꯐꯖꯕꯤꯒ ꯃꯂꯥꯁꯅꯥꯒ ꯂꯥꯛꯄ ꯎꯕꯗ ꯃꯂꯥꯁꯅꯥꯗꯤ ꯎꯍꯟꯗꯕꯤ ꯐꯖꯕꯤ ꯈꯛ ꯎꯅꯕ ꯃꯑꯣꯡꯗ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ ꯐꯖꯕꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯀꯩꯅꯣ ꯏꯆꯦ ꯊꯣꯏꯅꯨꯁꯤꯕꯨ ꯅꯨꯄꯥ ꯑꯝꯇ ꯁꯦꯝꯃꯧ ꯍꯥꯏꯔꯒ ꯀꯗꯥꯏꯗꯒꯤ ꯃꯕꯨꯛ ꯇꯛꯏ ꯀꯪꯕ ꯄꯨꯛꯅ ꯉꯝꯕ ꯅꯨꯄꯥ ꯑꯃ ꯁꯦꯝꯃꯩꯁꯤꯕꯣ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ ꯑꯁꯤꯕꯨ ꯑꯩꯕꯨ ꯏꯅꯝꯃꯁꯤꯗ ꯀꯔꯝꯅ ꯅꯪꯒꯤ ꯅꯨꯄꯥꯅꯤ ꯈꯪꯅꯧ ꯍꯥꯏꯗꯅ ꯍꯥꯏꯗꯣꯏꯅꯣ ꯃꯥꯒꯤ ꯃꯑꯣꯡꯁꯤꯒ ꯅꯨꯄꯥꯗꯨꯗꯤ ꯉꯁꯥꯏꯅ ꯃꯂꯥꯁꯅꯥ ꯍꯣꯏ ꯂꯥꯛꯄꯗ ꯊꯣꯏꯅꯨꯅ ꯃꯂꯥꯁꯅꯥꯕꯨ ꯃꯁꯛ ꯇꯥꯈ꯭ꯔꯕꯅꯤꯅ ꯍꯔꯥꯎ ꯋꯥꯔꯤꯒ ꯁꯥꯕ ꯍꯧꯔꯛꯏ ꯀꯔꯤ ꯏꯟꯁꯥꯡ ꯎꯖꯔꯛꯀꯦ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯍꯥꯏꯕ ꯀꯩꯅꯣ
ꯃꯤꯅ ꯍꯪꯉꯤꯀꯥꯁꯤ ꯈꯨꯝꯗꯦꯅꯤ ꯃꯅꯥꯒ ꯄꯪꯆꯠꯂꯨ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯕꯣ ꯃꯂꯥꯁꯅꯥ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯃꯉꯣꯟꯗ ꯅꯠꯇꯕꯣꯏ ꯈꯟꯗꯨꯅ ꯊꯑꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯦ ꯊꯣꯏꯅꯨꯅ ꯃꯣꯏꯒꯤ ꯃꯇꯧ ꯎꯔꯒ ꯍꯥꯏꯔꯛꯏ ꯃꯂꯥꯁꯅꯥ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯔꯤꯌꯦ ꯏꯕꯨꯡꯉꯣꯁꯤꯅ ꯁꯣꯝꯗ ꯀꯩꯕꯨꯅꯣ ꯏꯅꯝꯃ ꯁꯣꯝꯕꯨꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦꯕ ꯃꯂꯥꯁꯅꯥ ꯏꯉꯛ ꯉꯛꯅ ꯑꯩꯕꯨꯔꯣ ꯁꯣꯝꯅ ꯍꯪꯕꯤꯔꯤꯁꯦ ꯑꯍꯣꯏ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯋꯥ ꯍꯥꯏꯖꯔꯤꯁꯤ ꯑꯝꯇ ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯥ ꯀꯔꯤ ꯑꯣ ꯑꯩ ꯇꯥꯖꯍꯧꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯃꯂꯥꯁꯅꯥ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯈꯟꯖꯩ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯄꯨꯛꯅꯪ ꯑꯃ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕꯒ ꯁꯨꯝ ꯍꯧꯔꯛꯏꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈ꯭ꯔꯦꯗ ꯑꯩꯗꯤ ꯍꯩꯅꯗꯕꯅꯁꯨ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯁꯣꯝꯗ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯊꯣꯏꯅꯨ ꯑꯃꯗꯤ ꯐꯖꯕꯤ ꯃꯃꯤꯠ ꯌꯦꯡꯅꯗꯨꯅ ꯇꯨꯃꯤꯟ ꯅꯣꯛꯏ ꯀꯔꯤ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯔꯤꯕꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯃꯤꯅ ꯋꯥ ꯍꯪꯉꯤ ꯈꯣꯠꯂꯤꯒꯁꯦ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯈꯨꯝꯗꯦ ꯀꯩꯗꯧꯔꯒꯦ ꯃꯂꯥꯁꯅꯥ ꯇꯧꯔꯤꯕꯗꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯐꯖꯕꯤ ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩ ꯆꯠꯂꯝꯃꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯂꯥꯁꯅꯥ ꯃꯈꯣꯡ ꯑꯗꯨ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤ ꯐꯖꯕꯤꯅꯒ ꯈꯥꯝꯕ ꯅꯪꯗꯦ ꯍꯩꯃꯥ ꯃꯂꯥꯁꯅꯥ ꯉꯥꯏꯈꯣꯅꯤ ꯅꯪꯕꯣ ꯃꯂꯥꯁꯅꯥ ꯏꯆꯦ ꯆꯠꯈ꯭ꯔꯦꯅꯦ ꯏꯆꯦ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯑꯁꯤꯒꯤ ꯃꯑꯣꯡꯁꯤꯅꯗꯤ ꯀꯥꯏꯗꯒꯤ ꯅꯨꯄꯥ ꯐꯪꯉꯔꯅꯤꯒꯦꯗꯣ ꯑꯁꯤꯅꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯅ ꯆꯨꯛ ꯁꯥꯗꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯕ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯂꯥꯁꯅꯥ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯂꯩꯔꯤꯕꯗꯣꯝꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯅꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔꯁꯨ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤ ꯊꯣꯏꯕꯤꯅ ꯏꯇꯥ ꯊꯦꯝꯕꯤ ꯍꯣꯔꯦꯟꯗꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯄꯗ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯅꯣꯏꯒꯤ ꯅꯃꯥꯒꯤ ꯈꯣꯟꯊꯤꯒ ꯆꯥꯕꯗꯨꯗꯤ ꯑꯩ ꯉꯝꯃꯔꯣꯏꯀꯣ ꯑꯩ ꯏꯀꯥꯏꯕꯅ ꯅꯣꯏꯗ ꯂꯥꯛꯄꯒ ꯑꯁ ꯆꯥꯔꯣꯏ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯅꯍꯥꯟꯗꯕꯨ ꯅꯨꯄꯥꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯛꯊꯅꯔꯤꯉꯩ ꯈꯔ ꯊꯦꯡꯗꯣꯛꯈꯤ ꯇꯧꯕꯅꯤ ꯊꯦꯡꯅꯤ ꯅꯪ ꯊꯦꯡꯅꯤꯕ ꯅꯋꯥꯗꯨꯕꯨ ꯍꯦꯛ ꯎꯅꯈ꯭ꯔꯗꯤ ꯌꯨꯝꯗꯅꯤ ꯀꯥꯏꯁꯦ ꯈꯪꯗꯦꯕ ꯅꯪꯒꯤ ꯅꯀꯣꯛꯇꯨꯗ ꯏꯇꯥ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯇꯝꯒꯁꯦ ꯀꯃꯥꯏꯅ ꯆꯠꯈ꯭ꯔꯤꯅꯣ ꯈꯪꯗꯦ ꯈꯪꯉꯣꯏꯕ ꯅꯪ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯛꯊꯅꯔꯤꯉꯩ ꯅꯌꯨꯝ ꯆꯪꯕꯗ ꯅꯃꯥꯅ ꯂꯤꯆꯩꯅ ꯀꯟꯊꯕꯗꯣ ꯍꯣꯏ ꯕꯦꯝꯃ ꯏꯆꯩꯒꯤ ꯆꯩꯅꯥꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯎꯅꯔꯗꯤ ꯂꯤꯆꯩꯗꯨꯗꯤ ꯃꯁꯤꯡ ꯈꯪꯗꯅ ꯆꯥꯕꯤꯒꯦ ꯍꯥꯏꯔꯤꯌꯦ ꯑꯩꯈꯣꯏꯗꯤ ꯏꯇꯥ ꯊꯦꯝꯕꯤ ꯅꯪ ꯉꯥꯡꯉꯤꯗꯣ ꯌꯥꯝ ꯇꯥꯅꯤꯡꯉꯛꯇ꯭ꯔꯦꯕ ꯑꯩꯗꯤ ꯐꯤ ꯁꯨꯔꯤꯁꯦ ꯁꯤꯗꯨꯝ ꯂꯣꯏꯁꯤꯜꯂꯒ ꯌꯨꯝꯗ ꯀꯥꯅꯕ ꯇꯧꯁꯤ ꯅꯣꯏ ꯅꯃꯥꯗꯨꯅ ꯑꯃꯨꯛ ꯐꯤ ꯁꯨꯕ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯄꯣꯔꯣꯛ ꯁꯣꯜꯂꯝꯃꯅꯤ ꯇꯥꯅꯤꯡꯉꯣꯏ ꯅꯪꯗꯤ ꯑꯗꯣ ꯅꯪꯁꯨ ꯑꯩꯈꯣꯏ ꯇꯥ ꯈꯣꯝꯕꯒꯤ ꯃꯃꯥꯟꯅꯕ ꯒꯧꯔꯣꯕꯗꯣ ꯑꯗꯨꯒ ꯈꯪꯅꯔꯣꯗꯅ ꯑꯁ ꯇꯜꯂꯤꯗ ꯑꯩ ꯅꯣꯏ ꯒꯧꯔꯣꯕꯒꯤ ꯃꯁꯛꯇꯣ ꯀꯌꯥ ꯍꯩꯅꯕ ꯑꯣꯏꯗꯦꯕ ꯑꯩꯗꯤ ꯃꯥꯒꯤ ꯃꯁꯛꯇꯣ ꯐꯨꯡꯒꯥ ꯃꯅꯥꯛꯇ ꯀꯨꯟꯕ ꯍꯧꯗꯣꯡꯗꯣ ꯌꯥꯝ ꯃꯥꯜꯂꯤ ꯏꯕꯦꯝꯃ ꯅꯪ ꯑꯃ ꯍꯥꯏꯔ ꯍꯩꯅꯗꯦ ꯑꯃ ꯍꯥꯏꯔ ꯇꯜꯂꯤꯅ ꯃꯔꯩꯒ ꯆꯀ꯭ꯔꯤꯒ ꯑꯗꯨꯝ ꯇꯧ ꯂꯩꯌꯨ ꯃꯃꯩꯊꯪꯗ ꯅꯪ ꯏꯆꯦ ꯃꯂꯥꯁꯅꯥ ꯁꯥꯗꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯍꯥꯏꯗꯅ ꯂꯩꯍꯧꯅꯤꯀꯣ ꯑꯗꯨꯝ ꯂꯩꯍꯧꯗꯣꯏꯅꯤ ꯅꯪ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯌꯨꯝ ꯄꯥꯟ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯍꯥꯏꯗꯅ ꯊꯣꯏꯕꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯀꯥꯗꯨ ꯂꯩꯊꯣꯛꯂꯨꯕꯅꯤ ꯃꯥꯅ ꯂꯩꯊꯣꯛꯂꯨꯕꯗ ꯃꯂꯥꯁꯅꯥꯅ ꯃꯣꯏꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯍꯥꯏꯅꯔꯤꯉꯩ ꯏꯆꯦ ꯃꯂꯥꯁꯅꯥꯗꯤ ꯁꯣꯝꯗꯕꯨ ꯂꯥꯛꯏ ꯅꯪ ꯉꯥꯡꯉꯤꯗꯣ ꯁꯨꯛꯏ ꯊꯥꯔꯝꯗꯅꯕ ꯊꯦꯝꯕꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯆꯦ ꯃꯂꯥꯁꯅꯥ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ ꯍꯣꯏꯅꯦ ꯏꯆꯦꯁꯦ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯕꯅꯤ ꯅꯣꯏꯕꯨ ꯐꯤ ꯁꯨꯔꯝꯃꯤꯔꯣ ꯍꯣꯏ ꯏꯆꯦ ꯁꯨ ꯑꯗꯨꯝꯅ ꯃꯌꯥꯝ ꯍꯧꯅꯗꯅ ꯐꯤ ꯁꯨꯕꯗꯣ ꯅꯨꯡꯉꯥꯏꯕꯅꯤ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯁꯨꯔꯛꯏ ꯍꯣꯏ ꯏꯆꯦ ꯃꯂꯥꯁꯅꯥ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯆꯠꯈ꯭ꯔꯤꯕ ꯃꯂꯥꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯊꯦꯝꯕꯤꯅ ꯊꯣꯏꯕꯤ ꯎꯔꯦꯗꯅ ꯏꯆꯦ ꯃꯂꯥꯁꯅꯥꯒꯤ ꯈꯨꯃꯨꯁꯦ ꯑꯁꯤꯅꯤ ꯅꯪ ꯍꯌꯦꯡꯋꯥꯏ ꯇꯧꯗꯣꯏꯁꯦ ꯑꯁ ꯇꯥꯅꯤꯡꯗꯦ ꯅꯪꯁꯤꯗꯤ ꯃꯂꯥꯁꯅꯥ ꯃꯥꯁꯨ ꯆꯠꯅ ꯍꯩꯖꯩ ꯑꯉꯥꯡꯅꯦ ꯇꯧꯔꯤꯁꯤꯡꯁꯤꯅ ꯃꯃꯤꯠꯇ ꯀꯥꯛꯇ ꯉꯥꯏꯔꯤ ꯑꯗꯨꯒ ꯏꯔꯥꯡꯒꯁꯨ ꯇꯧ ꯁꯥꯔꯗꯅ ꯃꯁꯤꯗꯩꯁꯤꯗ ꯃꯣꯏꯅ ꯉꯟꯇꯥ ꯃꯋꯥ ꯀꯣꯏꯔꯒ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯩꯕꯨꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅ ꯑꯃꯨꯛ ꯍꯥꯏꯅꯕꯤꯗꯣꯏꯕ ꯄꯦꯜꯂꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯐꯖꯕꯤ ꯃꯄꯥꯝꯗ ꯂꯥꯛꯄꯅꯤ ꯃꯥꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯅꯤꯡꯊꯦꯝꯅ ꯂꯧꯕꯨꯛꯇꯒꯤ ꯁꯟ ꯍꯣꯏꯒꯠꯂꯛꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ ꯃꯗꯨꯕꯨ ꯎꯕꯗ ꯐꯖꯕꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯏ ꯐꯖꯕꯤ ꯃꯌꯨꯝ ꯇꯝꯅ ꯃꯈꯣꯡꯗꯨ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯃꯥꯗ ꯄꯥꯎ ꯑꯗꯨ ꯇꯝꯃꯤ ꯅꯍꯥꯟꯈꯩ ꯑꯩꯗꯤ ꯋꯥꯈꯜꯕꯨ ꯑꯣꯏꯔꯨꯗꯦꯕ ꯈꯨꯔꯥ ꯅꯤꯡꯊꯦꯝꯗꯣ ꯃꯥ ꯑꯣꯏꯅ ꯇꯧꯔꯁꯦ ꯃꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦꯕ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤ ꯈꯨꯔꯥ ꯅꯤꯡꯊꯦꯝꯗꯣ ꯆꯞ ꯆꯥꯔꯦ ꯍꯣꯏꯅꯦ ꯅꯤꯡꯊꯦꯝꯁꯨ ꯄꯥꯈꯪ ꯑꯣꯏꯔꯤꯕꯅꯤꯀꯣ ꯑꯔꯤꯕ ꯏꯃꯥꯗꯤ ꯑꯍꯟꯒ ꯑꯣꯏꯕꯅꯔ ꯀꯔꯤꯅೋ ꯋꯥꯈꯜꯕꯨ ꯑꯣꯏꯔꯨꯗ꯭ꯔꯦꯍꯦ ꯍꯣꯏ ꯏꯃꯥ ꯍꯌꯦꯡꯃꯛ ꯏꯃꯥꯅ ꯆꯠꯂꯒ ꯑꯝꯇ ꯍꯥꯏꯅꯕꯤꯔꯨꯁꯨ ꯈꯨꯔꯥ ꯅꯤꯡꯊꯦꯝꯗꯣ ꯆꯤꯔꯥꯏꯗꯕꯨ ꯈꯔ ꯇꯥꯡꯖꯕꯒꯤ ꯋꯥꯅꯤ
ꯅꯨꯄꯥꯅꯤ ꯃꯥꯜꯂꯤꯕ ꯏꯃꯥ ꯃꯇꯝ ꯃꯥꯡꯍꯟꯕ ꯀꯥꯟꯅꯗꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯁꯣꯏꯕ ꯌꯥꯗ꯭ꯔꯦꯕ ꯍꯣꯏ ꯍꯦ ꯃꯤꯅ ꯇꯧꯒꯦ ꯍꯥꯏꯔꯤꯃꯛꯇꯗ ꯁꯨꯝ ꯆꯒꯠ ꯉꯥꯡꯁꯤꯜꯂꯛꯑꯦ ꯋꯥꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯏꯕꯦꯝꯃ ꯅꯪꯁꯦ ꯉꯥꯏꯉꯝꯈꯤꯗ꯭ꯔꯦ ꯁꯩꯇ ꯑꯗꯨꯃꯛꯅꯅꯤꯀꯣ ꯅꯌꯨꯝꯗꯣ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯅ ꯉꯥꯏꯉꯝꯗꯅ ꯄꯥꯟꯈ꯭ꯔꯤꯗꯣ ꯑꯗꯨꯒ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯃꯧꯅꯥꯎ ꯍꯩꯁꯤꯡꯕꯤ ꯑꯣꯏꯔꯤꯗꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯉꯟꯇꯥ ꯁꯥꯈꯤ ꯅꯤꯡꯊꯦꯝ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯥꯈꯤ ꯂꯥꯛꯄ ꯎꯕꯗ ꯅꯤꯡꯊꯦꯝꯅ ꯏꯅꯦ ꯂꯥꯛꯏꯔꯣ ꯍꯣꯏꯅꯦ ꯁꯪꯒꯣꯝ ꯂꯧꯒꯦ ꯍꯥꯏꯔꯣ ꯏꯅꯦꯕꯣ ꯅꯠꯇꯦꯗ ꯏꯅꯦꯁꯦ ꯅꯪꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯅꯦ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯅꯤꯡꯊꯦꯝ ꯅꯪꯕꯨ ꯅꯌꯨꯝꯅ ꯀꯩꯒ ꯄꯥꯟꯅꯔꯣꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯇꯣꯝꯇ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯕ ꯏꯅꯦ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯒꯦ ꯍꯥꯏꯔꯨꯕꯗ ꯀꯅꯥꯒꯤ ꯂꯩꯁꯥꯕꯤꯅꯕꯨ ꯌꯥꯕꯤꯔꯛꯇꯣꯏꯅꯣꯗ ꯃꯁꯤ ꯅꯨꯄꯤ ꯊꯤꯅꯤꯡꯉꯤ ꯃꯥꯏꯁꯤ ꯌꯥꯗꯦꯕ ꯏꯅꯦꯁꯤꯃ ꯑꯩꯁꯨ ꯅꯨꯄꯤ ꯀꯥꯏꯗꯣ ꯊꯤꯅꯤꯡꯂꯤꯕꯅꯤ ꯀꯩ ꯀꯅꯥꯒꯤ ꯂꯩꯔꯤꯕ ꯌꯦꯟ ꯉꯥꯅꯨ ꯑꯗꯒꯤ ꯁꯥ ꯁꯟ ꯃꯌꯥꯝꯁꯤ ꯁꯦꯟꯅꯔꯤꯉꯩꯗ ꯁꯨꯝ ꯄꯥꯈꯪ ꯑꯔꯤꯕ ꯃꯤꯡꯊꯣꯟ ꯐꯪꯈꯤꯕꯩ ꯋꯥꯅꯤ ꯅꯨꯄꯤꯒ ꯊꯤꯔꯒ ꯌꯨꯝꯒ ꯄꯥꯟꯃꯤꯟꯅꯕꯗꯣ ꯑꯩꯁꯨ ꯄꯥꯝꯃꯤ ꯄꯣꯠꯅꯤꯗꯩꯅꯦ ꯑꯗꯣ ꯅꯪꯕꯨ ꯅꯨꯄꯤꯗꯣ ꯇꯁꯦꯡꯅ ꯊꯤꯅꯤꯡꯉꯗꯤ ꯀꯔꯤꯝꯇ ꯋꯥꯔꯨꯔꯅꯨ ꯅꯪꯒꯤꯗꯃꯛ ꯅꯨꯄꯤ ꯑꯃ ꯏꯅꯦꯅ ꯁꯦꯝꯕꯤꯔꯗꯧꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯁꯦꯡꯕꯔꯣꯏꯅꯦ ꯑꯁꯦꯡꯕꯩꯔꯣ ꯍꯣꯏꯅꯦ ꯅꯨꯄꯤꯗꯨꯁꯨ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ ꯃꯥꯁꯨ ꯃꯃꯥ ꯃꯄꯥꯅ ꯉꯟꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯗꯅ ꯏꯃꯨꯡꯒꯤ ꯈꯜꯂꯤꯉꯩ ꯃꯌꯨꯝ ꯄꯥꯜꯍꯧꯗ꯭ꯔꯕ ꯖꯥꯠꯅꯤ ꯅꯪꯒ ꯌꯥꯝ ꯆꯥꯟꯅꯅꯤ ꯏꯅꯦꯅ ꯈꯪꯉꯦꯕ ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗꯩꯅꯦ ꯃꯗꯨꯃꯇꯪ ꯏꯅꯦꯅ ꯌꯥꯅꯕ ꯁꯤꯟꯕꯤꯔꯛꯑꯣ ꯑꯩ ꯏꯅꯦꯅ ꯇꯧ ꯍꯥꯏꯕ ꯂꯣꯏ ꯇꯧꯖꯒꯦ ꯇꯁꯦꯡꯅ ꯑꯩ ꯑꯁꯨꯝꯅ ꯅꯥꯏꯇꯣꯝ ꯇꯥꯟꯕ ꯌꯨꯝꯁꯤꯗ ꯏꯊꯟꯗ ꯂꯩꯕꯁꯤ ꯌꯥꯝ ꯋꯥꯔꯦꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯂꯣꯏꯅ ꯅꯨꯄꯤ ꯊꯤꯗꯅ ꯃꯆꯥ ꯐꯥꯎꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯅꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯑꯩꯒꯤ ꯁꯥ ꯁꯟ ꯃꯌꯥꯝꯁꯤꯒ ꯂꯣꯏꯅ ꯇꯤꯟꯅꯗꯅ ꯃꯤꯔꯣꯟ ꯐꯥꯎ ꯀꯥꯎꯁꯤꯜꯂꯛꯂꯦ ꯑꯦ ꯋꯥꯔꯨꯔꯅꯨ ꯏꯌꯥꯁꯤꯗꯤ ꯏꯅꯦ ꯅꯪꯒꯤ ꯋꯥ ꯑꯝꯇꯪ ꯇꯥꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩ ꯑꯊꯨꯕꯗ ꯅꯨꯄꯤꯗꯨꯒ ꯅꯪꯒ ꯎꯅꯅꯕ ꯁꯤꯜꯂꯛꯑꯒꯦ ꯍꯣꯏ ꯏꯅꯦꯅ ꯁꯣꯏꯗꯅ ꯁꯤꯟꯕꯤꯔꯛꯑꯣ ꯑꯗꯨꯏꯅꯦ ꯁꯪꯒꯣꯝ ꯑꯐꯝꯕ ꯑꯍꯥꯎꯕ ꯌꯥꯝ ꯂꯩ ꯈꯔ ꯄꯨꯕꯤꯀꯣ ꯍꯣꯔꯦꯟ ꯆꯥꯛꯀ ꯇꯣꯠꯂꯒ ꯆꯥꯅꯕ ꯍꯣꯏꯅꯦ ꯃꯗꯨꯗꯤ ꯑꯩꯒꯤ ꯄꯥꯝꯖꯕꯤꯅꯤ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯅꯪꯅ ꯈꯪꯅ ꯈꯔ ꯌꯥꯝ ꯍꯦꯛꯄꯤꯔꯛꯑꯣ ꯏꯅꯦꯗꯤ ꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯩꯅꯗꯨꯅ ꯂꯩꯅꯔꯦ ꯁꯣꯝꯗꯁꯨ ꯄꯥꯎꯗꯣ ꯐꯖꯕꯤꯅ ꯃꯅꯝꯃꯗ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯤ ꯏꯅꯝꯃ ꯅꯪꯕꯨ ꯍꯟꯗꯛꯀꯤꯁꯤ ꯑꯃꯨꯛꯇꯪꯗꯤ ꯎꯅꯔꯨꯁꯣꯗ ꯐꯖꯕꯤꯌꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯣꯏꯅꯦ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯇꯥꯅꯤꯡꯗ꯭ꯔꯁꯨ ꯅꯨꯄꯥꯗꯨꯅ ꯉꯥꯡꯕꯗꯣ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯇꯥꯔꯒ ꯌꯦꯡꯉꯣꯕ ꯑꯩ ꯇꯜꯂꯦ ꯍꯥꯏꯔꯦꯗꯅ ꯇꯜꯂꯦꯕ ꯑꯩ ꯏꯅꯝꯃ ꯅꯨꯄꯥꯗꯨꯒ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯎꯅꯕꯗ ꯏꯅꯝꯃ ꯀꯩꯁꯨ ꯁꯤꯔꯣꯏ ꯐꯖꯕꯤꯌꯥ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯅꯨꯄꯥꯗꯨ ꯎꯅꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯃꯤꯅ ꯎꯔꯒ ꯑꯩꯕꯨ ꯅꯣꯛꯅꯅꯕ꯭ꯔꯣ ꯑꯃꯨꯛ ꯏꯅꯝꯃ ꯀꯩꯗꯧꯕꯒꯤ ꯃꯤꯅ ꯅꯣꯛꯅꯗꯣꯏꯅꯣ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨꯝꯇ ꯈꯜꯂꯨꯅꯨ ꯅꯨꯄꯥꯗꯨꯒ ꯂꯝꯕꯤ ꯂꯝꯖꯥꯎ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯎꯅꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯧ ꯅꯠꯇꯤꯌꯦ ꯃꯁꯤ ꯑꯃꯗ ꯐꯝꯃꯒ ꯆꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯈꯛꯇꯅꯤ ꯏꯅꯝꯃ ꯅꯪ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯇꯪ ꯌꯦꯡꯉꯨꯔꯣ ꯀꯩꯗꯧꯒꯦ ꯁꯤꯕꯨ ꯀꯩꯗꯧꯒꯦ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯁꯦ ꯅꯠꯇꯦ ꯏꯅꯝꯃꯕꯨ ꯇꯟꯗ꯭ꯔꯣ ꯃꯂꯥꯁꯅꯥ ꯃꯥ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ ꯑꯃꯨꯛꯁꯨ ꯐꯖꯕꯤꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯑꯣꯏꯔꯕꯁꯨ ꯌꯦꯡꯂꯒꯦ ꯈꯜꯂꯤ ꯑꯁꯨꯝꯅ ꯐꯖꯕꯤꯅ ꯅꯝꯗꯅ ꯃꯂꯥꯁꯅꯥꯕꯨ ꯊꯦꯝꯗꯨꯅ ꯅꯤꯡꯊꯦꯝꯒ ꯎꯅꯅꯕ ꯁꯤꯜꯂꯝꯃꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯁꯅꯥꯔꯩꯒꯤ ꯌꯨꯝꯗꯅꯤ ꯅꯤꯡꯊꯦꯝꯗꯤ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯂꯩꯔꯕꯅꯤ ꯃꯂꯥꯁꯅꯥ ꯑꯃꯗꯤ ꯐꯖꯕꯤ ꯑꯅꯤꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯏꯟꯅꯗꯨꯅ ꯆꯪꯂꯛꯏ ꯐꯖꯕꯤ ꯑꯁ ꯑꯩ ꯇꯟꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯅꯪ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ ꯀꯩꯒꯤ ꯇꯟꯗꯣꯏꯅꯣ ꯆꯪꯉꯣ ꯏꯅꯝꯃ ꯅꯪꯕꯣ ꯆꯪꯉꯨꯁꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯦꯞꯇꯅ ꯂꯩꯔꯒ ꯃꯤꯅ ꯀꯩꯅꯣꯝ ꯈꯟꯅꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯣꯛ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯐꯖꯕꯤ ꯑꯩ ꯇꯁꯦꯡꯅ ꯁꯨꯝ ꯇꯟꯁꯤꯜꯂꯛꯏ ꯌꯨꯝ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯕ ꯌꯨꯝ ꯍꯜꯂꯁꯤ ꯀꯥꯟꯅꯗꯦ ꯃꯂꯥꯁꯅꯥ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯐꯖꯕꯤꯅ ꯃꯂꯥꯁꯅꯥꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯛ ꯄꯥꯏ ꯑꯁ ꯋꯥꯊꯤ ꯇꯧꯅꯨ ꯏꯅꯝꯃ ꯅꯪꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯤ ꯌꯧꯔꯁꯤꯕꯨ ꯀꯩꯅꯣ ꯑꯃꯨꯛ ꯍꯜꯂꯁꯤ ꯁꯤꯕꯣ ꯂꯥꯛꯑꯣꯁꯦ ꯍꯥꯏꯐꯦꯠꯇꯪ ꯑꯣꯏꯔꯁꯨ ꯆꯪꯉꯨꯔꯁꯤꯕ ꯀꯩꯗꯧꯒꯦ ꯑꯁ ꯑꯩ ꯉꯝꯃꯔꯣꯏꯁꯦ ꯑꯩ ꯌꯨꯝ ꯆꯠꯂꯝꯃꯒꯦ ꯅꯪ ꯆꯪꯒꯦꯁꯨ ꯆꯪꯍꯧꯔꯣ ꯉꯥꯏꯈꯨꯋꯣ ꯀꯩꯅꯣ ꯏꯅꯝꯃ ꯅꯪꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯌꯦ ꯁꯩꯇ ꯀꯨꯏꯔꯣꯏ ꯀꯩꯗꯧꯔꯒꯦ ꯉꯥꯏꯍꯥꯛꯇꯪꯅꯤ ꯆꯨꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪ ꯅꯧꯕ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯌꯥꯎꯗꯣꯏꯅꯤ ꯏꯅꯝꯃ ꯃꯊꯟꯗꯁꯨ ꯅꯠꯇꯦ ꯁꯅꯥꯔꯩꯁꯨ ꯐꯖꯕꯤꯅ ꯃꯂꯥꯁꯅꯥꯕꯨ ꯏꯟꯗꯨꯅ ꯄꯨꯔꯛꯂꯤꯕꯗꯨ ꯎꯕꯗ ꯐꯖꯕꯤꯌꯥ ꯅꯣꯏ ꯂꯥꯛꯏꯗꯅ ꯆꯪꯉꯛꯑꯣ ꯍꯣꯏ ꯏꯆꯦ ꯃꯂꯥꯁꯅꯥ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ
Ikayiro nangbo, ikayno ikayno, sibu kaidauge, mina taunadaba thabaklo. Inama nangbo, mangolsi kakhalawdana. Kahino, mangolsi kakhalo hairaga churi khasida sumlepaga laisibo. Kakhalo seko. Ohoi he. Pasabi nangsidi, aidi kari nungino haido hek yore. Sanarena, Malasana, nang kari ibti ikayganusi, inamoy su layrisidi. Asigi awang thangba kasida, nang mga saidigi lakpa ngaida layrabani. Sango sago. Chango kaidarugi naman nangwa. Malasana thongsin mapaladuda adum leptuna lay. Asumna layringay pazabi manamabu katamna maningdagi phat injanki. Hoyma kaino pazabi aduga pazabi babandagi thongadu kok nunsinki. Pazabi thongsip dahangusi kaino noina thonglolisibo pazabi karam tawnusi thonghangomi inama sanare inama noinibu thongsip dahangomi. Ngasaydagi tumina phamliba ningthem tapna wa nganglai. Moina hangning matamda dum hangzaranida. Ha Pidasida phambiyu. Ai adom bulakpa ngasaydagi ngairibani. Wari oina ngek sanarasi. Malasana migi mamangduda urau tharaubudu phajaje khanduna pidaduda tumina phamduna lay. Ningthemdi Malasanabu ahanbu uba mikupta mathamoiduda adum pamjaba pokrabani ningthem tapna wa hairai. Malasana haibu natro Sungi mingdubo. Malasana ngasai kai mamaido nontaduna laybani. Ningthiamna hanglibadu khungge haiduna tapna hangalakbani. Malasana ningthiamge maithongge ubada mathamoy aduda karino khangdaba mihul ama khangsong lai. Hoi mani Malasana haibani. Mapuning aduda haizai. Kainune masaksibu otokna duba mankreda. Rasi suyam laini. Jiraibudi khara hanjile. Adubudi sahi matangnani. Haidi Masak kasi ubad ngauri mi as wakal kasi rangi tawise kaino miyong sisu sumsongin mi. Malasana na adum na tumina laysin baduda ningthem na kaidorage yam hainadrabo. Kaisyo tawde hainaye aidi yung panbagi wakalbu thoyna khaludrabani ada mayam sanmana sumhaiman basida aisu kaidorubano haidana aigidi yare haidokre songidi kari khalige Yaningdrabsu yek thaibiro hei kaisu nungaitaba tawzaroi adumna thamoi sengna adum hairabada Malasana mapungning aduda khalai as sumaini hek thangjilakpasidi haidi kari khumni tawrisidi yare haini hekta haibasu ngamdaba aisu yadi yaninglabani aisu hoida kaidawu yegisibo leikai miyamna aibu yum panba khangdabi leisabi yaribi haidina sum hai leidoi sarupudi aina su pamjaraba nupasida Yung pantuknaga loire. Asuk tangna pangma tansase. Lemna manghanba yabrada. Hekta hairagida masidi. Sigi tansase. Yauradi ikaiba yadreba. Ningthem amukasu hanglai. Somna yaningdrabasu adum haibiro. Maduda ay kaisu nungaitaba tawzaroi. Kanana yaningde hairino. Aisu isana luhongbasi yazare. Asyaiduna ikaina mamayadu laithoki. Bakumadu tabada ningthem Harauba nungaibana masado leitapam khanglamte. Somda thongsin mapaladuda ngasayidagi tumina wari taramba phajabi amadi sanareisu Malasana na yari haibdu tabada harauna. Tas kamdauya simangai kaino matam kuina mayum palo yadrabi leisabi aribi ma mayum panba khangani. Phajabiya nungaire he hausikti nanama mayum panba khangdabisia mayum panba khangani. Kari langsin bayaba langsilo hai. Asumna numit asida khullekai adugi leisabi aribi Malasana na ningthemda selabi. Paudo leikai pumba tarami. Mayamarak aduda harauna basu yawi, ngakbasu yaurabi. Asumna kuidabi Malasana amadi ningthemgi luhongbasu athu matamda hongnaba taurami. Asumna matamana leptuna satkibana ngasidi Malasanagi luhongba numisu yaurai. Phajabi manamagi luhongbagi ni haidana koisen cheli. Amuk toiba numit asida mayamna kumhai amagum yengnai. Ningthem amadi Malasanagi luhongbada asumna luhongbasu loikre. Laikai aduda leisabi aribi mayum panba khangdabi haina haibiba Malasana ngasidi tasengna mayum pankre luhongkre. Asumna Malasana ningthemga yam nungsinana wakhal sanana nungayai phana panki.